Mafam Kayada Pangthoknabagum Chayol Chupna Chathagadaba Umanggi Kumhei Van Mahotsav Kamari LEINANA NGASI THOUBAL Forest Division gi MITYENG MAKHADA THOUBAL Range SINDUNA MAYAI KEITHEL Bid Office ki MANUNG CHANBA NINGEL THUMKHONG LAIREMBI gi AKOIBADA CHARA THAKHRE Plant trees, save trees, lend a hand to make our Manipur greener haiba pandamda NINGEL gi khunja singalloinana pangthokiba thoram aduda Mari LEINANA THOUBAL Range ki Range Officer Dinesh Chandra Salamna haikibada THOUBAL Range ki makhada thoram asi pangthokpa ngasi gesiga mari raksubani masigi mamangda district level gi thakta pangthokpa yauna tongan ba mafam singda uchara sing thakre ngasi NINGEL gi miyam galoinana thariba uchara sing adu hinghanna ba hotnabada lekai adu gi miyam nasu mateng pangbiu mafam asi fazana semgatpa amadi fazaba mafam ohenba haibasi aikoi khudimaki ithaudangni thumkhong lairembi gi akoiba sida mathakta upal kaya thaduna mahausa gi fazaba mafam ama ohenna ba hotnabada department ki maikai digi su saruk yazagi haiki ngasi gi uchara thabagi thoram aduda mayai keithel bid officer L Samananda yeripok bid officer KS Herojit amadi forest staff sing amasung laikai miyamna saruk yaki